ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Hello, a very good evening. Taste of cartoon ki mahau miyeng tabiriba mayam punung ko han mukta taram nokchari Manipur da leriba cartoonist singna cartoon gi structure da puthokna Manipur gi tongan ba pauche singda cartoon oiba picture mo utlaga haiba cartoon sina kari phongdok ningi bano amadi lebak miyam da kari message pinning libano haibadu ahan ba sanga express ki onthok pani da haiba cartoon gi picture sida muktang miyeng taminasi Hajik wariba wafam se akhoi miyoi khara wari sanabasida kari hairi haibdo ongtang pajarake sahi guding gi miyamna lamyan ba irabat ki maramda function tawribasi magi matau tamsi hairibra natraga mabu ningsing bagi wara hairi wafam se masidaida lamyan ba irabat jananata irabat ki ningsing thawram numitta sanaba wafam amukhakni hajik ahal oirba nupa asina khumai basi chumna ningsing bagi wanida magi matau tamba ngamoi matau tamna tambana suyaroi sidi e de yawrakadaba potni aduna leiba wafam sida phongdok ningni wafam se hajik oiriba khoigi leiba ki athauba khoigi laioi khraba mioi mayam amakhaki masdaida khoina haikat leikat tamba amadi mabu ningsing bagi thabak thorom se dam sahi guningi pangthoga lai tongan mioi singki aduna maroina sida thamai mase khoigi hizam irabot ki ningsing khoi numit ka mari laina ba thorom amakhakta sanaba wafam sida ngasagi khoigi leiriba khoi generations khoigi gap haigadra natraga hajik oiriba film sina naha singda thainagi khoigi lamyan ba amadi khoigi अथौबसिंग माना तौरम थबक थौरमसिंग से क्या खंगनरक्तबा क्या सिंथानरक्तबा सुबनदगी लैरिबा अखोइगी निंगसिंग वनुमित ओइना जमजम फंक्शन अमखक्ता मंत्री मंडल खरा फमगा मदुगी स्पेशल गेस्ट खरा फमगा प्रेसिडेंट ने हाइबगी अदुमबा अखोइ मियोइ खरा फमगा अदुमाइ तौरगा दम लोइसन खिबा मदुगी ओइबा चपचाबा अखोइगी लेबाक निंगबगी नुंगसिबगी अदुमबा अखोइ वखलददी फावहनदबा सुबनदगी जमजमबा अखोइगी थौरम अमा तौरगा लोइसन खिबगी मदुगी नुंगाइतबा फोंदोकपा अमदी मदुगी अहलजना खुमकपा वफम सिनी हजिक ओइरिबा लैरिबा पिक्चर्स दिदा उतलिबसे अदुना मरुओइना तंगाइ फदना अखोइगी लैरिबा नहासिंग अमदी अखोइगी लैबाकी हजिक सिगुम्बा अखोइ थौरम पांगथोइ मिसिंगना मसिगी अखोइगी थौना अमखक अमदी मसिगी इहुल अमखक मसि फावरहनबा अमदी फावरकपसि मथौ ताइ हाइबगी वफम नि मसिदिदा फोंदोइबा कार्टून सिना फोंदोकनिंगिबा वफम सि अदुगा मखा ताबदा मथंगी लेजरिबसिना पोंगनफमगी बालोहे हाइरिबा मसिगी कार्टून सिदा यावरिबसिना इस टेक त काइदना हलकपा यामना नुंगाइरे इरांग कनबसिदा दिल्ली दा चटखिबदु तुंबा यादे अदुना सिदा उतलिबा पिक्चर सिदा हाइरिबसे चंगाइबा खोइगी तुपी उपा खुंग्रा अंगोबा फ्रिट अंगोबा लिलिबा नुपासी मसिदा उतलिबसे एमएलए नत्रगा मंत्री एमा खकी सक्तमनी अदुगा मनाक्ता लैरिबसिना मागी नुपीनी अदुना हजिक ओइरिबा मणिपुर गी हजिक इरांग से खोइगी लैरिबा प्रजा सिंगसिना मरुओइना एमएलए मंत्री सिंगसिदा हजिक ओनजलकपगी फिबम उखकसु लैरे अदुगा मरकसिदा एमएलए मंत्री मयाम उखक दिल्ली दा केम तौरगा लैरे अदुना हाइरिबा मणिपुर गी इरांग सिदा
MLA Mantri unaba fangaktabada akhoi khoirang khoisaunabra praja singina yum changjalakadra yum da lakadra haibagi imung manung da lehoriba nupi angang singna yamna nungnang ba pakhat ba phawwa wafam duni matang sida cartoonist na phongdong ni basi adu mantri sina natraga MLA sina yamna harauna Delhi da chalur mutung da yamna nungaina changapagi mami ma khaktai haibadu cartoonist sina phongdoli aduga makha tabada mathangi huyen lan pawdagi as loire he hariba masige cartoon gi kalam sini sidaida uribo picture ani si amana khoi statue si muti oina leraga lai katlaga khoi manak tele pi nupa sina khoi politician gumba khoi tupi sina taibasi politician ni habani aduna politician ama khakna mangon da laikat pagi thogdokni aduga haibo wafam sina siragan da mina ningsing binaba kari tawgani haibo wafam ni aduga makhada khumaibo wafam sina oida padaba nganganu katho u haibo wafam sini sila laibase aduna hena maru eribase akhoi ngasi ma akhoi Manipur da laiba MLA mantri tongan mayam khag haukhre adu hairiba mioi sing ngasi kanana su makhoi se muti saraga makhoi da haikat lekat tamba makhoi ningsing bagi thodok sidi kaisu leite tawdabu akhoi Manipur gi puari da tongan ba khoi gi warrior mayam khag Manipur gi athau mayam khag ti ngasi su aduma akhoi na haikat lekat tammaga makhoi bu ningsing bagi thoram se adum pangthoi aduna oida padaba ngakta ngang hainabi thadu o haibna chingwa wafum ni thamise aduga politician singna matam gi nganga ki yana ba magi adum matam haugi na bagi damakta matam khoi gi lairiba irang siga amadi situation du control tauna ba matam gi adum adjust tawga chatkibagi wafum duni hairiba cartoon ni sina phongdoiba wafum si aduga makhata ba mathangi laijariba sina Ichel Express ki naire he aduna naire he haibisida utliba picture sina khoi gi tai punba khot litpa mayam khakni makhoi se sarkar gi karmachari ama khaki khoi gi back supairi sarkar gi thabak chaun tawa mioi singi picture ma khakni cartoon sida uribasi sida haibasi office suti han khidawre haiduna nganna hanbagi amuk haurabra aduna sida thami wafam se khoi gi suti hanthagidawre habadi hajir lai wafam se hana mamangda khoi gi thangja nimit se Manipur government suti lauthokibani thangja se suti ni haidana office kanaramde adubo hojik si Manipur government na suti se makhata na thangja suti lairoi haibagi wafam duda base tawa cartoon ama khak oigani hana ai mota thamjage aduga nupa amana khumai hoine he kabasu ngantana lakpina ba yadre he office ki employee ga oiningdre phibam sida aduna office nganta ka haiba aduga laiba office nganta ka bagi masigi hanagi sarkar gi order gi matung ina pung mapan nangnaba ka haibagi wafam su lairi aduga hajukna suti mu lokthokki basida masi koi sarkar gi karmachari ma khak oibsi oiningdre suti phangdre nganta su chatpa thengna su hanba haibagi wafam duni hajik sida lairi basi masigi cartoonist na phongdoi wafam si aduga mathang da naharol gi thaudang dagi hawa do leirang do masida utliba picture sida sanari ba wari ni miyo ani khak masi khoi MLA mantri singi oiba wafam ni masida phone da mana wari sabani kanagumba mada mana haiji hello Modi unanaba magi private secretary soidan unagani aduna sida haiji hello mana kanagum miyam da wari sanabani Modi unanaba private secretary soidan unagani haibani aduna sida thami wafam se Manipur gi hajik laiba MLA mantri mayam khak Delhi da chalaga kem dawi Delhi da chalaga Delhi gi maruiba minister sing unanaba hotnaba da hajik se awaba makak oire aduna appointment su pi daba adigi unanabagi matam su makhoi da kaiguma tangdang amada haida basina maram oiraga hajik mafam sigi chatkiba MLA mantri sing su yamna chamamna yamna kangau na matam ni aduna tangai phadana makhoi gi lairiba
mathak thangbasing Modi natraga Amit Shah na chingba makoi unaba ngamdaba targaju makoi ki private secretary baudi unani haibagi ni wafam ni private secretary unaraga Modi ji unanaba taksinanabagi oiba wafam ni aduna tangai fadana Modi mak unaba phangdragasu private secretary di soidana unagadawri haiba wafam duni hajik lairi wafam se aduga ngasigi aroi boina hajik lairi basi the People's Chronicle ni the People's Chronicle ki Sunday spoiler is hajik lairiba cartoon sida uribasi nupa sina khabar koi pauche paraga phamung da phammaga magi nupi sina manakta laibani aduna hairiba marol se amtang yeminasi oh the ban call off but resume by usual curfew and a general strike is on a card soon aduna sida hairiba wafam se Ajik Manipur da ban blockade, economic blockade, general strike, curfew, asung girik marang kaina laire. Aduna nungti gi khoi gi hadak arang na hanumi ini ban tawgraba matung da khoi lebaki achauba issue ga mari lainana mioi manga thadok tabe yaroi haibagi numin ini ban kawkra matung da makha ta ba curfew na mut singe aduna khoi gi Manipur se totally hadak numit mari manga ni paralyzed oirabani continuously aduna sawesida khoi cartoon sina phongdoi wafam se Manipur se ban blockade amadi sumba athing arak mayam sina khoi warab lamam khaksu oire aduna hajik laiba ban duri handokhre adubu curfew na adum maut chelle haibani hajik laiba wafam se aduga curfew je loi matung da muk general strike la ani haibagi wafam duni aduna Manipur da ngasi ma khoi hayeng kari thokra ge khangde ngarang nahan khoi ngarang curfew loi gare ngarang khoi ge Imphal East Imphal West apun bo curfew ni nan su Imphal West apun bo curfew ni aduna horen kari thoklakada ge khangde natraga hayeng kari oirakani haibasi kanamtana predict to ngam da aduma matamam khak oire haibadu hajik lairiba cartoon singna khoi cartoon gi picture mo khak puthoga lebak myam da piba message ni haina thamjage aduna akhoi gi Manipur gi cartoon singna akhoi gi lairiba pauche singda lebak myam da cartoon gi frame ma puthotuna sugumba akhoi gi tongan message mayam khak thambiri aduna lairiba ngasi gi akhoi gi taste of cartoon gi leijariba cartoon gi picture sing akhoi yengminaba amadi paminaba sai matek sida akhoi losinaba gi ayaba lojage once again ngasi gi taste of cartoon miyeng tabiriba myam puno amukana thagachari Adom gari macha darkar oibibra supna gi minute kunthra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khotong chaba pizare Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tobirau terms and condition apply